ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯍꯦꯟꯗꯤ ꯂꯥꯏꯁ꯭ꯔꯝ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯖꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ 150 ꯔꯣꯝ ꯂꯩꯕ ꯃꯦꯝꯕꯔ ꯑꯄꯨꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯔꯚꯤꯁ ꯇꯧꯖꯔꯤꯕ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯛꯂꯤꯕꯁꯤꯒꯤ ꯃꯦꯝꯕꯔ ꯃꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯈꯛ ꯂꯩꯖꯩ ꯃꯗꯨꯗꯤ ꯑꯋꯥ ꯑꯅꯥꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯦꯝꯕꯔꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯨ ꯑꯩꯈꯣꯏ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯦꯝꯕꯔꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯠꯅꯕꯤ ꯂꯩꯖꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯗꯣꯅꯔꯁ ꯃꯦꯝꯕꯔꯁꯤꯡ ꯃꯔꯛꯇ ꯑꯔꯨꯕ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯗꯤꯖꯤꯁ ꯂꯥꯛꯇꯥꯔꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯗꯤꯖꯤꯁ ꯂꯥꯛꯄ ꯃꯔꯨꯑꯣꯏꯅ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯦꯟꯁꯔ ꯅꯥꯔꯛꯄ ꯑꯇꯩ ꯑꯇꯩ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯗꯁꯨ ꯑꯣꯟꯁꯜꯂꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯂꯩ ꯇꯁꯦꯡꯅꯃꯛꯇꯤ ꯁꯦꯝꯃꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯋꯥꯀꯠ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ ꯂꯥꯛꯂꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯤꯒ ꯂꯣꯏꯅꯅ ꯆꯠꯊꯖꯕꯅꯤ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃ ꯃꯔꯨꯑꯣꯏꯅ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯒꯤ ꯑꯩꯈꯣꯏ ꯍꯦꯟꯗꯤ ꯂꯥꯏꯁ꯭ꯔꯝꯁꯦ ꯃꯥꯁꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯃꯥꯁꯤ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤꯗꯃꯛꯇ ꯗꯥꯏꯃꯟ ꯗꯣꯅꯔꯁꯅ ꯉꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯌꯥꯝꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯐꯕ ꯑꯣꯏꯔꯁꯅꯨ ꯂꯨꯄꯥ 15,000 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯐꯕ ꯑꯣꯏꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯑꯗꯨꯒ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯍꯣꯠꯅꯖꯈꯤꯒꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯂꯥꯟ ꯑꯁꯤ ꯂꯩꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯂꯥꯟꯒꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯈꯨꯗꯣꯡꯆꯥꯗꯕ ꯅꯠꯇ꯭ꯔꯒ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯥꯟꯅꯒꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯈꯤꯒꯅꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯃꯤ 150 ꯔꯣꯝ ꯂꯩꯕ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯏꯕꯦꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝꯅ ꯁꯔꯨꯛ ꯌꯥꯕ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯧꯗꯣꯛꯆꯔꯛꯄꯗꯤ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯆꯈꯤꯕ ꯑꯗꯨꯕꯨ ꯗꯣꯅꯔ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯉꯥꯛꯇꯗꯤ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯁꯨꯕ ꯅꯣꯝꯕ ꯐꯤ ꯁꯥꯕ ꯆꯦꯛ ꯁꯥꯕ ꯊꯕꯛ ꯁꯨꯕ ꯌꯨꯝꯗ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯕ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝꯁꯨ ꯌꯥꯎꯔꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯃꯤꯟ ꯀꯔꯤꯒꯨꯝꯕ ꯗꯣꯅꯔꯁ ꯑꯃꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕ ꯅꯠꯇ꯭ꯔꯒ ꯗꯣꯅꯔꯁ ꯑꯃꯅ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯗꯤꯖꯤꯁ ꯑꯃ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯗꯣꯅꯔ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯂꯥꯛꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯝꯕꯔ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥꯗ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗꯕ ꯊꯣꯛꯂꯒꯗꯤ ꯃꯍꯥꯛꯀꯤ ꯁꯃꯁ꯭ꯌꯥ ꯅꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯩ ꯑꯗꯨꯕꯨ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯗꯣꯅꯔꯁ ꯌꯥꯎꯔꯤꯕꯁꯤ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯒꯨꯝꯕꯗꯤ ꯅꯠꯇꯦ ꯑꯁꯦꯡꯕꯗꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯗꯥꯏꯃꯟꯒꯤ ꯆꯥꯎꯈꯠꯅꯅꯕ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯅ ꯁꯦꯝꯖꯕ ꯒ꯭ꯔꯨꯞꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯔꯛꯅꯕ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕ ꯊꯧꯔꯝ ꯀꯌా ꯄꯨꯊꯣꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯍꯥꯏꯕꯤꯔꯛꯂꯤꯕꯗꯨ ꯃꯔꯝ ꯆꯥꯔꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯔꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯒꯤ ꯆꯠꯅꯕꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯋꯥꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯄꯤꯛꯊꯟꯅ ꯂꯩ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯂꯁꯨ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯌꯦꯡꯂꯨꯕꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯍꯤꯗꯥꯛ ꯂꯩꯕ ꯉꯝꯗꯕ ꯁꯦꯜ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯅꯕꯁꯤꯅꯗꯤ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯛ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗꯕ ꯀꯥ ꯍꯦꯟꯅ ꯃꯑꯣꯡ ꯆꯥꯗꯕ ꯑꯗꯨꯒ ꯃꯔꯝ ꯆꯥꯕꯁꯤꯡꯗꯗꯤ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3 ꯏꯪ 2016 ꯂꯥꯟ ꯑꯁꯤꯅ ꯍꯦꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯅꯔꯁ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯈꯟꯒꯠꯇꯨꯅ ꯂꯨꯄꯥ 3,000 ꯑꯩꯈꯣꯏꯅ ꯌꯦꯟꯖꯈꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯇꯝꯊꯤꯔꯕ ꯂꯦꯟꯅ ꯌꯨꯝ ꯀꯌꯥ ꯍꯣꯍꯟꯈꯤ ꯃꯗꯨꯗ ꯃꯦꯝꯕꯔ 35ꯅ ꯌꯨꯝ ꯍꯣꯕꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯊꯥꯒꯠꯂꯛꯈꯤ ꯉꯝꯖꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯤꯟ ꯀꯨꯞꯇꯨꯅ ꯉꯝꯖꯕ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯖꯈꯤ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯗꯤ ꯂꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯆꯥꯅ ꯊꯛꯅꯕ ꯐꯤꯔꯣꯜ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯖꯈꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯂꯥꯟ ꯑꯁꯤꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯃꯗꯤ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯂꯥꯟ ꯑꯁꯤꯅ ꯁꯣꯛꯂꯕ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ
hospital sel kya changduna leiraba anaba kya phawada aikoina mateng pangki leptana sudum pangki khun ngakpa kaya gi mafam kaya da aikoina ngamjaba mateng kaya pangjaki masi punamak lupa chama sama thagi khaina duna lakliba member sing asina pangjaki member sing marakta khudong chadabadagi sen thangaktaba kya maram yaw madu aikoina kari so hairuba leiti tawbadati member aduna khudong chaba matamda mahak ngamjaba sen hun adum holaga makhatana adumak yawye masi marup amanati masi hena khudong chananaba isagi kanaba fangnanabagi dinati hadubu isagi kanadabasu yawdi habadi yati kariguma khudong thiba tholoklabadi hariba khudong thiba aduna khoi mayam khanaduna onchinduna mateng pangbagi sanabi leisai smirani hoji matamni screw phai ganna tawrijibo chokhalakbai hai tareni screw manungda waina phang puram aduda charududa khutang phang mandu natra hospital na numit kya ni no punna leisa tarung ni mungle bra pa kya mutingi tarung ni dudati punna hidalan khage amo kontram jole mo kontram okay kari hospital leisa island hospital taban kunde dele bidu ano guri burgo kasu saruni na tha taruk ko taranipan du yoro parakani de yang nang si tawring ai manung ji di siberani do koi kana wena dilai na tabina hoina du lai taba ko taba yoro kan de tawba yawe du na tana sopan de tawda ma mo lising manga am pirame ai numitu meeting hagat paneba oh ketri gaw da meeting all manipur gi laiba adu yawu chapad thokpaneba moi meeting hala ko lising manga pirame adu ga disas to kan da ai asang mo to yeng kan da kidan ana mamang da smana so ki da lising kulum tin pang okay koi sarkai sa te nate oi somno welfare ge kangu de hai tar koi san man de gi khang yam pai adu tawdong koi police le je police kangu bo da moi mamang so nang to gro hojiki hai jaga ji da hiden tho sti me yaw chapa angta da leida yom shela chapu da dum adu da jo dum yum da dum asti do yaw da dum halakre we adu yam shop ne te dun kidan ka tapna turaga adai du na nang ga sana de ne adai do adu gi jaga da chap chana na ni to adu mo pham adu ong chu hana so ki bu ji da ong to okay Hawaii mi ka ko khatra ba mamang da ko ka thi bane ko ka kutte handa mo so ko ka pi mama pham de ka da wa de ne jaga ka so ko pi rom da sapna bazar na nei do oh asma da ai mi adu ka jaga ha da sane ado pare nang helmet to upraba upe is helmet upe na upe ai ni helmet upon yam lauri do dugin nam pare tra mari chinar ba ai koi na moi atai sang da ngai ba ngam dra ba ta ai su thabak se mai ni do roi beni nga sidi na metoina ko lepselem na namuk tang ko ni pan mung lepi kuma pan mung lepi thabak leba ngak to lem ai sana ne lila leba na mitu de mo de sepe lepselem si chat lai de dilya ka mai chan ni ai ga sa pung tarama tarama kha ada de si lui ba no pa du so mu accident to leba saru do ti kwasida ri pani tek pa rip tu na ti ega yung jalamini yung badun pura phaudo ma de heart phaudo ki den anang gari accident gi si bai je si helmet upo hai jina ko kai dana ba car gi bel phau hai jina rip tek tana ba ana lambi da ino pa dun sat pa lambi chatling e cover ta ren sa na khun gen han non daring e activa la thom je leini ba ba na thom de ma sa din ai na pa di ma de chaw e ngon den thai ba adu noi be je phate ba ne adu hindi pharo ko koi ngam de yamba denate palation ko ma kadang pirong ge ko je ma da sinarong ge sai da mayam ge photo ma ka pa nang di hel bi be bara ha hogat pa ding amroi do bani na ko
ꯑꯗꯨ ꯐꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯎꯄꯥꯏ ꯂꯩꯇꯦꯅꯦꯀꯣ ꯊꯕꯛ ꯊꯧꯔꯝ ꯅꯣꯏ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤ ꯃꯥꯗꯤꯀꯣ ꯐꯔꯣ ꯐꯒꯠꯂꯣ ꯑꯗꯨ ꯖꯨꯟꯗ ꯐꯪꯁꯟ ꯂꯩꯅꯤ ꯑꯗꯨ ꯅꯪ ꯖꯨꯟꯗ ꯐꯪꯁꯟ ꯌꯥꯎ ꯉꯝꯃꯔꯣꯏꯅꯦ ꯅꯪ ꯇꯧꯔꯤꯁꯦ ꯑꯗꯨ ꯉꯝꯅꯕ ꯂꯥꯛꯑꯣ ꯉꯝꯃꯅꯤꯗ ꯑꯃ ꯃꯈꯥꯏꯗꯅ ꯑꯅꯤꯐꯧꯀꯤ ꯃꯅꯨꯡꯗ ꯉꯝꯖꯅꯤꯗ ꯆꯠꯄ ꯑꯗꯨꯝ ꯌꯥꯅꯤ ꯇꯦꯛꯑꯒ ꯂꯥꯛꯑꯒ ꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯕꯦꯝ ꯃꯄꯥꯟ ꯑꯃ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯒꯤ ꯃꯥ pai chapa ai ahamada na ringom mangi noi kari ba du khoi nang dang nang na puro se pada ai ma ni ni mangi chi ni yao ya bu ja ye chi ni ya da ani ko sale ko ma sakchiga to khoi dura sai ko kibam jiga na lila se ma yao bu lila se ayamba kero to adu aham uya masa ba pumi waronda lamdingda lilam to wi adu isai ji goge sai adraba adu kare ko pingi pa mane isai security ne lila thana bala ko ni ne isai na maya ngai ne bi isai ha ko wani ai ku ba da hai ngai Luxury basi Hindi laisram Thobal digi mahak BDF ki personnel na masu oiban mahak subano mayam na kalle log su ui aduga mahak ningtham gi loro aduga hangam thaba asina singma kya maram taw Diamond Donors ki thabak thorom hek thokpada mahak nangnana ba matop khanmani khangde aduga matop sidokpani khangthi karigumba aikhoina chana thangna ba plau gum silasu madu hanba yenba tongan tongan ba thabak thorom kya da mangjin thaba nungsirabai nawman madu khakta sunati thabak thorom sing asi hek thokpa matamda aikhoina awana gi mateng pangwa chatpada su mahak yari ba makhai dumak yaw arapa mafam sing chatpa aduga anakpa mafam sing chatpada yaw imung manung gi daita khangna hingba inawaman mahak BDF ki personnel ama oirabasu Diamond Donors adumak yaw koire hawdorukpada gi yarokpani madu khakta sunati aikhoi gi thabak thorom sing live program sing live chat program sing adumo yaw pungning gi warol da so adumak yawre aikhoi ni hena nungai jaribadi aikhoi gi thabak thorom sing da thawai yawna yawbiba amadi thorom sing tabiba saru yabiba dun kana gomana Diamond Donors sama yawbi ge heba taragadi adom na sangli bse adom gi phone number ama adom gi photo da sadom gi mobile na kwai latest oina copy badan aduga adom na aikhoi gi tonga tonga group entertainment group 1 group 2 aduga list group haidana group mari khaidok sari group mari sida message adum thanaba yabaduna group 1 adu khare hena thanaba yabana entertainment aduga group 2 sina ka hena message thanaba yadaba sumna tangi dom na thagi sel thakiba natraga adom na karigumam khaningba lerga su wahang dutang hangba yaba haibadi message yamna thanadaba duna group 2 ko list group hariba sina whatsapp amata yaudaba adu whatsapp paiba hitabai maibel sing makhoi yuba ming sansilaga leiba group amakhak asomna member listing amaga chamaga kya khai hena leiri nongma gi masing aduma khengalaki haribasi aikhogi number 9862030608 hariba GPS da sel kapiraga tha gi adomna lupa chama kapiban thangnaba thado da dong ngamdra basu kaisu kaiba leiti aikhogi inbox da ai khodong chadre mathangi thado ina tharake haiba karimta kaiti tha mari lepasu manga lepasu karimta kaiba leiti adomna ngamba kanda dum kapirakpa karimta kaiti sahi magi lupa lising wachani kapthopiba karimta kaiti tasengbadi lakliba senpam sing ase koina tha amada ahum lak thongna koina update tawsi update sing ase lupa suk chatkre lupa suk leiri haibana chingba aduga ngasi phawbada mateng pangkiba aikhogi balance na chingba khoiul lakliba senpam sing ase ge khogi oiba tonganba lanai karigumba hiram amatada aikhoi sijanadi masidi aikoina update tawri basina miyam de hena masak aduma takli masimangna suk sanglaba humanity service da khwaidigi masing yamba haibadu ngasi phawbo oiba ngamjaribe punomak sing asi miyamna Diamond TV hausina wahong radio 90.0 su yaw hariba siga loinana aikoina chatminaduna miyam gidama lojing loyada mafam kaya da sinba thungna kanaraba thabak thorom sing doctor unaba celebrity sing unaba aduga aikoigi lau singubuga mari lenaba agriculture gi masi gaktanati
educationist aduga tonga tonga panelist kaya unaduna khana nina bagi thabok thorom singda diamond donors na program present tawduna pangthok pa hore masi khakto sunati hadak amuk mega isai sakna si haidana thorom mama ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯣꯅꯔꯁꯄꯨ ꯌꯥꯎꯔꯕꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯃꯨꯛ ꯍꯧꯖꯒꯗꯧꯔꯦ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯥꯛꯂꯤꯕ ꯇꯥꯡ 12 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯁ꯭ꯇꯨꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯂꯥꯏꯚ ꯑꯣꯏꯅ ꯆꯦꯅꯦꯜ 9ꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃ ꯎꯠꯆꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯍꯧꯗꯣꯛꯈꯤꯕꯁꯤ ꯖꯨꯟꯒꯤ ꯇꯥꯡ 24 ꯖꯨꯟꯒꯤ ꯇꯥꯡ 24 ꯑꯁꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯒꯅꯤ ꯃꯁꯤꯗ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕ ꯑꯗꯨꯃꯛ ꯌꯥꯏ ꯃꯁꯤ ꯑꯁꯦꯡꯕꯗꯤ ꯊꯥ 3-3ꯒꯤ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯆꯈꯤ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 24 ꯑꯁꯤꯁꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯅꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯟꯗꯒꯤ ꯑꯗꯨꯝ ꯁꯦꯟꯐꯝꯁꯤ ꯄꯥꯡꯖꯩ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤ ꯑꯍꯦꯟꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯇꯦꯡ ꯄꯥꯡꯏ ꯃꯁꯤꯗ ꯃꯦꯝꯕꯔ ꯑꯃꯅ ꯉꯝꯗ꯭ꯔꯕꯗꯤ ꯈꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯝꯄꯜꯁꯔꯤ ꯑꯣꯏꯗꯦ ꯑꯉꯝꯕꯁꯤꯡꯅ ꯍꯦꯟꯅ ꯃꯥꯅ ꯈꯥꯏꯖꯕ ꯑꯗꯨꯝ ꯌꯥꯏ ꯂꯨꯄꯥ 10 ꯈꯥꯏꯔꯁꯨ ꯌꯥꯏ 100 ꯈꯥꯏꯔꯁꯨ ꯌꯥꯏ 500 ꯈꯥꯏꯔꯁꯨ ꯌꯥꯏ 1000 ꯈꯥꯏꯔꯁꯨ ꯌꯥꯏ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯉꯝꯕꯅ ꯑꯉꯝꯕꯒꯤ ꯉꯝꯗꯕꯅ ꯉꯝꯗꯕꯒꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯊꯥ ꯑꯃꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯊꯥ ꯑꯗꯨꯗ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯕ ꯃꯦꯝꯕꯔꯁꯤꯡ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁꯦꯟ ꯗ꯭ꯌꯨ ꯂꯩꯇꯅ ꯍꯨꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯑꯃꯃꯝꯁꯨ ꯑꯩꯈꯣꯏꯅ ꯎꯠꯆꯩ ꯃꯁꯤꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯨꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯜꯂꯛꯇꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯆꯕ ꯂꯩꯖꯗꯦ ꯃꯍꯥꯛꯀꯤꯁꯨ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯃꯛ ꯌꯥꯎꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯉꯝꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯅ ꯗꯥꯏꯃꯟ ꯗꯣꯅꯔꯁꯄꯨ ꯍꯤꯡꯍꯟꯕꯅꯤ ꯃꯦꯝꯕꯔꯁꯤꯡꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯨ ꯑꯗꯨꯃꯛ ꯃꯥꯡꯈꯤꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯍꯥꯟꯕꯗ ꯁꯨꯞꯅꯇꯒꯤ ꯃꯦꯝꯕꯔ 50-60 ꯈꯛ ꯂꯩꯔꯝꯕꯗꯨꯅ 200, 300, 400, 500, 700, 900 ꯍꯧꯖꯤꯛꯇꯤ 1,150 ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯤ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯍꯣꯠꯅꯖꯔꯤ ꯑꯉꯝꯕ ꯊꯥꯛꯇ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯌꯥꯎꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁ